Lengaki department singna regular review meeting pangthoktuna budget puthokiba senfam sing mapung fana sizinaba ngamhanaba hotnari haina Chief Minister NPD na phungdokre. Andak chahi gi oina lomi singda urea amdi atai fertilizer sing matam chana panghanaba department na thabak paikhatpa loire haina Agriculture Minister B Hangkalia na phungdokre. Air amadi noise pollution hantha hanaba lakliba March thadagi Imphal manungda nongmada diesel auto chamanga rong tamak changhanba hauragani haina Manipur Pollution Control Board na laukthokre. Amasung Man State Polo Tournament ki ngasi sanakiba match ta Manipur Police Sports Polo Club Team A amadi X Polo Club Wangkai semi final chang. Mayam bukurum zari dom yang berbisi Impact News ni Prime Time Manipuri News Bulletin day kaidam jentazin hauji pungjasi fau buki mari bapaussing mayam da pizari. Lainga ki makada lairiba department singna budget ta puthokiba senfam mapung fana sizinaba ngamdaba si fagatnaba regular review meeting pangthoknaba hotnari haina Chief Minister Nongthomam Bire na phongdokre. Wafamasi BJP na luchingba lainga ki meeting makada tha khudingi tarik 10 da pangthokpa chingi mat Numit ka mari lainana paumi singa unabada phongdokhibani. Chief Minister na haikibada state asida matam kayagi mamangdagi utilization certificate piba ngamdana lakliba sigi matangdasu anoba laingak asina mityeng thamli. Department singna financial year loibaga utilization certificate pibagi thawong adu chatnararoi department singna every alternate day review meeting taunaba khangan kre haina Chief Minister na phongdokhi. Panba yaba mana Manipur ki Accountant General na state asigi financial health fagatnaba laingak asina financial discipline laihenba matam oire loina na department kaya na budget ki senfam sizinaba ngamdana laire haibagi wafam thamkibani. Accountant General ki matung ina Public Works Department, Education, Agriculture, Community and Rural Development, General Economic amadi Planning, Minor Irrigation and Flood Control Department amdi Social Welfare Department na budget ki senfam mapung fana sizinaba ngamdre senfam kaya lemhalle haibagi wafam thamkibani. Accountant General na state asigi revenue hengatnaba su lainga ki pukning jingsin ki 5,000 crore muki utilization certificate tharam de paisa se akoi sidagi utilization certificate tharga adagi lakadame adu tharam dramne lakte but now akoi government he lakpadai di hujikte akoi Fajana thare aduna no akoina budget su ngkhalise budget akoina February ngkhalise ado akoi paisa sizinabada ngamiga ngamdega tawdana ba haitare aduna hujikti akoi review meeting akoi alternate date tawa hore magi department gi hayeng finance 31 mane nangnaba selo hing tumna da bido madu thokpa yaroi hujikti adum regular gi nangi department gi thadu sakadamne na ba adu maina system tangdi honori Chief Minister Namaka Taraduna, Handak Lakadriba budget asida maru oina skill development sector, connectivity, education, fishery, health, amadi agriculture gi fibam fagat hanaba mityeng thamgani. State asigi oiba helicopter service ama laihanaba aviation company amaga athuba matamda MOU ama sign tawragani loinana state asida nga gi awatpa ama lairiba si men khatnaba case fishery gi thabaksu athuba matamda paikhatlagani haina Chief Minister na phongtoki. Lainga asina anoba oina paikhatpa chingi amadi miyam gi numit asina kanaba kaya pire miyam gi khudong chadaba sing khangba ngamle loinana miyam gi apamba matung inna thabak tawba ngamle haibagi apenba Chief Minister na phongdoki. Grassroots labor people singi actual grievances, actual problems aikoi da khange matung ga madugi actual moina taseng na moina thengnari bisingdo awaba singdo koina moidagi targa koina help torga fulfill to matamda aduna ninga si government da public mayam gi mass appreciation laiba public ki support lai si kari na kanda public na pamba potu khangtuga kharda worship koina fulfill to ngam huji sathari ba sahi si da chu ai sigi tarik trama da miyam unaba tarik tara da single leader sing amadi civil society leader sing unaba I continue to gini maramdi machina people some of the government anigi marakta leramba gap se sathina fajana men khatpanga men Agriculture Department gi Englishing ani taraga nipan gi official calendar ngase release taw krela kadar bachahi sida lomi sing the urea amadi atay fertilizer sing marang kaina fanghanna ba department na thabak paikhat ba loire haina Agriculture Minister V Hangkalia na phungdokre
ngasi all secretary ta leiba agriculture minister gi chamber da chamba thoram amaga loinana department asigi official calendar adu phone khibani thoram adu da agriculture department gi principal secretary Dr. Shwel Akhtar director PS Rajendra su sarkyaki thoram adu ga mari leinana minister V Hankhalian na hai agriculture department na englishing ani taraga nipan lak pas ga mari leinana lamdam asigi lau singu bagi pothok hengat na ba thabak thoram kaya ama paikhat pa hore Imphal East Imphal West Thawbal amadi Bishnupur district ta pre kharif paddy pinaba lam khangdok pagi thabak chathari masida sunatana district mari asida lam hectare chamanga gi changda chakhau haibadi black rice thanaba amadi marketing taunaba thorang paikhatle kharif ki certificate maru sing khongatpa amadi darkar leiba lomi singda fanghanaba agriculture department na thabak paikhatpa hore haina minister V Hankhalian na phongtoki pre kharif gi paddy singse ekhoi area 51,500 hectares da madugi thorang tonanaba identification area identification se Imphal East Imphal West Thawbal Bishnupur da kanna progress tatari aduga kumsi se ba first stock of urea fertilizer se watanaba hojik ekhoi tender float tore e tender tokhre marang kaina matam chana urea fertilizer se phangna ba first stock thamgani Nakalum romda season mamangda lomi singda har matik chana fanghanaba anoba lenga ki thorang leire haina agriculture minister na phongdoki wafamasi ngasi pradhan mantri ujjala yojana gi makhada khundrakpam assembly constituency gi manung chana leiba beneficiary chamaga yankhai da chak thongnaba gas yan tokpagi thoramda phongdoki bani Kishan Morcha BJP Manipur Pradesh ki vice president Dr. KSS Kalana Sinduna Pangai de Labor Ram School da Pangthokiba Thoramadu minister na hai Lomi Singda Matamcha na har fanghanaba e tender tawbal loire haiki transportation ge tender matikcha na tawram dabana mamang da har matikcha na pibada anoba laingaki Maikai da awaba karam mayokna kibane lakadreba season asigi oinadi watana lomi singda fanghanaba ngamlagani haiki socio economic and cash census ta yawba imung singna ujala yos scheme gi makhada chak thongnaba gas fangdaba leirabadi mari leinaba DC ga tana duna fangnaba hotnabiyo haiki ngasi mangarak suba oina chak thongnaba gas chamaga yankhai yanthokpa si tharaga assembly constituency asigi beneficiary chamri ga yankhai da scheme asigi makhada kanaba fanghankre economic census tubu matamda aran bakar leramda jai lairaba mi si khothaba mi singse jawramda mi su kaya egi kendra da su ati de su litaba nate maduda jawhoda mi singsu hujik se complaint toraga district gi DC singse appellate committee gi chairman organi madu ekoi census tubu matamda ekoi lairaba ni na chitha hore ekoi gi pomsi sumai toba na complaint toraga DC da petition period BC sing committee amaga appellate committee district level da amaga makoisi jawpum thoyena jawangda jai maramadu na hujik jawbung amdaba jawhong driba kangbu sisu jawgi san Manipur gi laihau ga chanaba mahi marong sing lomi singda thanduna pothok hena puthoknaba scientist singna thabak paikhatpa haure haina Bishnupur district KVK research center gi principal secretary scientist Dr. RK Imotombana phongdorakli wafamasi ngasi KVK center asida scientist singna paikhatliba thabak sing yang silladuna paumi singda phongdokibani Dr. RK Imotombana hai ichawna sawhalaba lofam singda thanaba faugi mahutta atopa pambai sing sijanaduna pothok puthoknaba scientist singna thabak paikhatli lomi singna laklaga mafam asidagi chara sing longnaba mahakna media gi thongda phongdoki Sida tissue culture lab ama akhoi establish tawre ji ready oire da mafam sida akhoi gi afaba makhal gi haira gi chara puthongna ba akhoi thawrang to ba hogjare puthongna ba process makha chatha ba hogjare ayok pagi nga gi macha longna na bagi tongan tongan ba kap hatchery sing maruina indian major kap ki exotic kap ki amadi indigenous fish nga kra gumba ukabi gumba gi su nga macha si matam matam gi oina puthok sei aduga madugi puthongna ba akhoi kap hatchery su akhoi gi sida marang kaina KBK Bishnupur da akhoi leire Noise pollution amadi air pollution hantahana balakliba March thadagi Imphal manungda nongmada diesel auto chamanga rom khaktamak changhanba hauragani haina Manipur Pollution Control Board asigi chairman L Radhakishorna laukthokre loinana Imphal manungda leiriba automobile workshop sing asi lakliba January taraga fawgi manungda Manipur Pollution Control Board na ayaba piba sakangche sing paidrabadi thingzilagani haina chaksilwa thamkre
ngasi Imphal West DC complex da leiriba Manipur Pollution Control Board ki office da sengot sagal iba si yengsiladuna board asigi chairman Radha Kishore na hai board asi hana fibam chadana leiram labasu hauzikti infrastructure sing mapung fana sengotuna thabak tawba haure Manipur da leiriba pat turel amadi achauba pukri sing da leiriba ising sing test tawba haure loinana Imphal manung da nongmada diesel auto gari lishing ani rom changliba sina lambi chinhan batanatana pollution kaya thokhanbagi machak oiri loinana Imphal manung da leiriba automobile workshop sing dagi tholakpa thauthina chingba fattaba machak sing asina pollution thokhanbada achauba mateng oi hairi India ki state mayam asida tawdaba ma Manipur da tawi karamna tawi hauzik Imphal manung se changiba auto rickshaw achauba heavy vehicles akhoi ki day time da changiba se akhoi bazar man ga changba yaba ki masi permissible leitabani adubu auto rickshaw sing ase 2000 ki mathak da change auto thawbiri bi jilinau sing sina makhoi air pollution thoye si mo khangi noise pollution thoye ji khangi mama sadi marks upaga mama sa sep tawna ba honai praja singi di ma khande Imphal manung da leriba hauji diesel auto sing maroine especially must changi ba singa si koi laiba by march pawgi manung da chang da ba ya da ba yam essential loiba tangai fada ba kharan natana koi thingjiragani nomo gi manung da 500 kumba changaga minimum da koi praja gi sukai dana ba aduga leibiriba profession ki susokna ba yengaga akoi changnana ba hona jagani automobile gi di akoi chaliba January ki 16 phawada karigumba da renew tawradrabadi niyom chumna hangdrabadi makoi loina thingjina gi damak akoi ready Amaramda Manipur da air pollution yangsinaba online monitoring station ama thamnaba central government na sanction tawrklei haina Manipur Pollution Control Board ki maikai dagi thamlakli loina Manipur ki district sing da Manual Air Pollution Testing Center amamam thamnaba thaurang tawri hainasu board asina khanghalakli ngasi Manipur Pollution Control Board ki chairman yaungna sengot level infrastructure sing yangsin baduda board asigi scientist singa paumi singa unabada wafam asi phongdorokibani Manipur Pollution Control Board ki air section ki head of department oriba KH Premkant na phongdorakpada center na sanction tawrakraba air pollution gi online monitoring station asi hanagi assembly complex asida sengot naba thaurang tawre loina hauzik air pollution control program gi oina nungsita yauba fataba machak sing yang sinaba MPCB gi complex ta mari leinaba khusukulai sing pankhat tuna pung taragani thoi khudingi yang seli doina asigumba program asi tongan ba mafam taraga humdoi da su hauna ba honari haiki sarata ki sona kan honabib dagi honorable CM amde honorable forest minister honabib dagi ekhoi Manipur gi online monitoring station ama khoi India government sanction tawre hoji wariba phibam sida taseng haragadi finding of the air pollution si limitation si wang molan bidi nati adu betaraga su ekhoina precautionary measure boundary line gi mayan naksilak panina ekhoi gi side gi su hek am bakhudi mak ekhoi hona jage nambon to 2.3 lei oxygen ji diesel oxygen ji adu whereas kana khoi gi infant to 8.6 8.9 ari ilin to 8.3 adai lei oxygen khena cham khena re namu to mod pani oxygen gi level cham down lei machine polluted roi khuju khrai cho ba phaba lei main project tang wat pani experience lei khra wat pani khori jam hamper roi khori cham wai Board of Secondary Education Manipur na loba chaliba chahi English sing ni taragani pan gi high school living certificate examination gi regular amadi external animak ki schedule sing lauthokle haribe exam asi lakliba February kundagi hauraga March taraga taretta loigani adubu practical gi tongan ba schedule tholak khigani haina bosem gi controller of examination na jerol amata khangalakli nakalamuramda lakliba ko sem na loba class 12 examination gi dama council asina lepa mamaldagi school kharan ahen ba fee lawriba adu khudakta toknaba Kanglai Park Student Association KSA gi chairol amana khangalakli Health and Family Welfare Minister L Jentakumar na ngasi Paumi Singh unakre Minister gi All Secretariat South Block ta leiba office chamber da unakhiba du da haksel gi leidiba wathok singi matang da amadi state asigi food safety department gi matang da kupna khanaki mapandagi pusilakpa changyeng tawdriba chana thaknaba potlam singi matang da paumi sing na hangba wahangi paukum oina minister na hai hiramasigi matang da yangsinaba food safety office ki administrative building ama more da sagatli basi atu matam da loshilagani food item sing test tawnaba anoba makhal gi machine sing atuba matam da yawraklagani haksel amadi chana ba potlam singi matang da akan ba miteng changba hauragani haina minister na makataki
Social media ki platform am oiriba Facebook ta hangba group FB Real Friend na kidney animak yadaduna kidney sindokna bagidama hospital da lying libi nupi macha amagidamak sel amasung I mateng pangkre hauzik is a hospital ge kidney sin his a hospital da kidney sindokna bagidama lying libi top mayai laikai dagi yanglem linthoi devi chahi taragamari apokpa ibom chani kidney sindokadoriba nupi macha sigi kidney donor na mahaki apokpi mama sadhanani kidney sindokpa matamda lupa lakh taret amasung I changadaba maramna FB Real Friend Group asina mating pangkibani group asigi mihut singna nupi macha sigi top mayai laikai da leiba mayumda chatuna sel gi obe mating adu pangki group asina operation tauna bagidamak sel gi mating panguta natana operation taubu numitta su achangba I pigani haide the Real Friend gi akoi member myamna linthoi gi kidney sinbigi matang gi desu akoina the hek darka leba blood donation su akoi myamna tawge social media si akoi gi information phangnana ba platform mani kana gumba mana masigi platform si da changa kanda mana contact phanga kanda mai discipline yawja dabaduna mana madugi advantage loraga wadi watai sum sanara kanda thajana ba loin langnara kanda adugi thajaba manghan bagi thaba adu lepiraga di sigi social media gi platform si yamna phabane yanglin thogi da hoina mating ngamjaba khara pangba laksaba sum haina even government sinasu linthoigi mating pangbibada saruk yabiragadi akhoisi yam haraujagani government ngata su ngaibagi mohota khoi sin nausingna mai gi group form tobiba individual obiragasu linthoigi wajari basidida saruk kharagadi mating pang National Highway Chamagi Kai Manakta Laiba Yumnam Kunaudagi Kaino Takibagi Lambi Sembagi Tabak Nasi Oinam Assembly Constituency MLA L Radakishorna Haktengna Chatuni Yangsin Cray Loinana Karigumba Lambi Sembada Siznagada Potlam Singh Contractor Amadi Engineer Singh na Watna Pirak Panatraga Apabumakalgi Machak Singh Pirak Trabadi MLA Masada Haktengna Pau Pirak Naba Tabak Suriba Sinmi Singh na Kangalamki PMGSY gi Makada Sengotliba Kilometer Amagada Meter Mapan Lom Sangba Lambi Sina Yumnam Kunau Amadi Kaino Fawgi Lambi asi Tencil Halagani, Loina Lambi asi Lakliba March ta Fawgi Manungda Sembal Loishinduna Miam ki Chatok Sinda Kudong Chahalagani Hairi. National Highway 150 Yumnam Kuno Hashtagi 0 point Weraga, Hauraga Sumlak Pasina, Kogi Kaino Haiba, Village, Kaino Kungi Maton Pawa, Kainoga, Yumnam Kunoga, Samnanabagi, Tangai Fadaba, Hana de Gilizaba Road, Simjan Bidaba Road, Masida, Kogi Manipur Sarkargi, Rural Road Development Agency MSRD gi makada lambi se Prime Minister Gram Stroke gi makada sanction toraga lambi se suba hobani yamna nungaiba mana hojik India government na piraiba Prime Minister Gram Stroke na hariba masigi project asigi scheme asigi makada paikaliba thabak si masi one time oidre hojik ko ne kolas thabal loireba matungda if damage toraba kolas mati amakairaba natre haragana praja singi samaning ba sahaning ba leragadi 5 years maintenance Manipur Assembly Constituency Humfugi Anoba Electoral Roll Ngasi Marilainaba Electoral Registration Officer EROs na Pongle Marilainaba EROs Natraga AEROs Boot Level Officer Natraga Chief Electoral Officer Manipur da complaint tawi hagani hari loinana Anoba Fonglaba Electoral Roll asi website www.comanipur.nic.in da yengba yagani haina cherolamada khanglakli Matang Swaisida break Amalogzage break Matunda, Prime Minister Narendra Modi Nangasi Labasi Masak Nairba economist Singh Amadi, Tongan ba sector ge expert Singa Niti Ayokta Unabagi Pau Amadi, Manipuram Sangmalingi Tongan ba Ipau Singh Pudun Lakjake Impact News meeting Tapun Lebu. Break Matunda Mayambo Amukana Taram Mokchari. Prime Minister Narendra Modi Nangasi Labasi Masak Nairba economist Singh Amadi, Tongan ba sector Singa expert Singa Niti Ayokta Unakre, economic policy the road ahead. Haiba Thimasida Niti Ayok na economists amid the experts singi mo law na bagidamag barton tawkibani. Mifamasida macroeconomic balance law singu amadi khungang amadi city ge development, infrastructure amadi connectivity, employment, manufacturing and exports amasung health and education haiba hiram sing asida khanaki. Prime Minister ge aspirational district model ge manung channa laibas ge district chamaga taraga mangabu transform tawna ba khanki madugi manungda district kulguhumdoi di Niti Ayok nas semgatkani. Lemhoriba district singna minister singda thaudang piragani haina mifam aduna yanaki. Manipur Trade and Exhibition Center Lambui Khongnang Khongda numitaraga mangani chupna chatharakiba National Handloom Expo 2017 ngasi loishin kray. Expo si Manipur Handlooms and Handicrafts Development Corporation Limited MHSDC na sinduna mamang chahigi December kunga taruktagi chatharakibani.
Kakching District ki Suknu Makha Laikai da Pokso Ek JJ Ek amasung RTC Ek ki matang da nongmangi oiba awareness program ama pangthokre ek singasigi matang da nongmangi oiba chatakhiba awareness program adu Manipur Commission for Protection of Child Rights MCPCR na sinduna Suknu Makha Laikai ki committee hall da pangthokhibani awareness adu da Pokso Ek role of media in the implementations of Child Rights Act and Law roles and responsibilities of MCPCR RT Ek ki matang da miyam da wakhal tahan ki Status ki technology ki fibam henna fagatnaba amadi Japan dagi ahenba funding thadaraknaba lamjingba management services private limited ka Japan gi Sun and Sains Enterprises ka memorandum understanding ama sign tawna kre ngarang chingmairong da leiba classic grand hotel da pangthokiba achamba thoram amada company ani sina MOU adu sign tawna kibani Andhra Police Station ki Kangbuna Lamhui Manba Samakal Ama Yairipok Tulihal Awang Lekai dagi Kanbangam Kray Impact News na Fangba Pawda Samakal Adu ngasi yupung mapantaba matamda Muhammad Julfikar Kauba Miyoy Amagi Inkol dagi Fangbani Hairi Andhra Police Station na Paw Fangbadagi Mapamadu da Changsinduna Sa Adu Loksin Ki Tungda Sa Adu Divisional Forest Officer Central Division Imphal da Makataba Kongtang Lokotnaba Sina Kray Hairi Youth Values Creators of Tomorrow haiba team da lakliba February ahumdagi manga fawba numit humni chupna Youth Festival pangthoklagani Festival asi the Global Shapers Community Imphal Hub na sinduna Trade and Commerce Center Lambui Khonang khongda pangthokani Festival asi da saruk yaningba singna registration gidama website www.globalshapersimphal.org/event da link torpa yagani hairi Maxley Event Management na sinduna pangtokpa Manipur imagi pukai ngasidagi Palace Compound da leiba hata kangjebung da hokre nat ki oiba jagoi isai utpa amadi lamdam asida puthokpa potlam sing yonba mela na Manipur imagi pukai gi mapung oiba saruk oigani hairi Maram Chaba Club Sana Khotnabaga Mari Leinaba Achumba Mongda Fund Drive Taunaba Hausi Sana Gadaba Oirabadi Manaknapa Police Station gi OC Natraga SP ga Tanabiu Loinana Print amadi electronic media singnasu tangai fadana advertisement hapa matamda Fund Drive adu kari maram gi tauribano haiba mayek sengna maram chaba oibatamak hapi naba ipaki cherolamana khangalakli Hausi ngasinomagi sanabagi pau pizari Kuntrangum Mari Suba Man State Polo Tournament Manipur Police Sports Club Team A Amadi X Polo Club Wangkai Ani Semi-Final Changkre. Sagol Kansi, Sagol Kangzai Yokatsi, Mapal Kangzai Bung Semgatsi Haiba Wakalonda, All Manipur Polo Association Asidana Ngasi Mapal Kangzai Bung da Sanakiba Ahanba Match ta Manipur Police Sports Club Team A na Chingkai Hunba Polo Club Kongpalbu Panjil Manga Marida Maitiba Piki. Chatharakliba Polo Tournament asigi ngasi sanakiba ani shuba match tana X Polo Club Wangkaina KNM Memorial Riding School Team A Singzamai Bupanjil Nipana Humda Maitiba Piki. Polo Tournament asigi quarter final Changkraba Kurai Polo Club Team A na Kripsa Naurim Thong Bupanjil Mangani da Maitiba Pipa Ngamki All Manipur Polo Association Sinduna Chathariba Polo Tournament sida Polo Team Kunga Mangana knockout basis ta akan balamba tangnari. Hayeng tournament asigi makataba match ani sanarakani. LLK Karam Amadi LT Fidinga Anina Mapan Suba State Level Mairembam Ravichandra Memorial Football Tournament ki final da lamba tong noragading asi Chatharakliba Football Tournament asigi Sanakiba Ani Suba Semi Final the LT Fidinga na KMLDO Kiamgai Muslim Bupanjil Amasino da Maitiba Piramlaga Football Tournament asigi final changbangam kibani M Ravichandra Memorial Trust Kiamgai Makalekai na sinduna The Kiamgai Ideal High School ki sanabung da knockout basis ta Chatharakliba Football Tournament asida team kulgum doina sarkyari thasigi taraga mangada Chathagadauriba Football Tournament asigi final match nungtil pung ani da sanargani. Ahum Suba Ima Manisang Memorial State Level for Aside Mini Boys Under 35 kg Football Tournament ta Thau Team A Thangmiban Mai Pakref FIFA Under 17 World Cup ki Sanaroi Boris Thangjama badi Kumantem Lintoi Ngamba Anina Ahanba Oina Football Sanaba Horakiba Rising Knowledge Club Kuyatongi Sanabungda Ngasi Sanagadaba Tournament asigi Ahanba League Match ta ASA Singzamai Kongba Team Sanaba Laktabadagi UPSC Kurai Tongam Laikai na Walkover Funky Chathariba Football Tournament asigi Ngasi Sanakiba Ani Suba League Tana Thau Team A
Thangmaibana DCFC Naurem Thongbu Panjil Ani Amada Maitiba Piki Yankom Sandip Ki Sentang Makada Rising Knowledge Club Kuyatong na Sinduna Club Asiki Sanabungda Chathariba Football Tournament Asida Football Team Taraganipana Sarkyari Haying Tournament Asiki Makatabal League Match Ani Sanargani. Nazari FC Sabalaikai na ahan State Level 5-a-side Open Soccer Tournament ki champion oibang angkreng ngasi mamang chahigi December kun ganitoy dagi pangthokpa haukiba Open Soccer Tournament asigi sanakiba final match aduda Nazari FC Sabalaikai na SIYWOFC Mongsangay Bupanjal ani amada maitiba pibang amkibani Chingum Laizagi Sentang Makada the Youth of Prorompot K3 Laikai Development Committee na sinduna chathakiba soccer tournament asida football team taraga tarukna sarukyaki masak nairaba miyoi kayana tournament asigi makong matang takarba team singda manamatum kaya kudol tamki Huel lalong tangta yokhat naba hotnaramba danatana Sangit Natak Academy Award fangkraba laikidraba Sinam Devaberta gi humputaraga mapan suba mapok numit ningsing thoram pangthokre thoram adu ngasi Living Arts Academy Manipur tangta na sinduna Sagolban Tera Lokrapam Laikai da pangthokibani numit asiga mari leinana Chungkham Sunil Kumar na iba Oza Sinam Devaberta gi punsi wari amadi Manipur huel lalong tangta haina mingtonba lamai taraga taret panba lairik machamasu fongki All Manipur Muslim Organization Coordinating Committee Kokok na Sinduna Ahanba Handip Saha Memorial Manipur Muslim Open Football Tournament Pangthok lagani Manipur da leiba Muslim Furup Sing asi sana khonabagi lamda khara sothana leiba maramna sana khonabada itel piduna masamu faba society ama puraknabagi wakalon da tournament asi sinbani haina amoko ke President SM Jalal na ngasi hatada leba committee sig office ta paumi sing da phongdoki lakliba January taraga mari dagi tim taraga mari na saruk yaduna kwakta da leba All Kwakta Sporting Association gi ground da pangthok da tournament asi winner team da lupa lishing nimfuga loinana rolling trophy runners up ta lupa lishing kun amadi citation ama yauri Manipur da ngasi mak akoina mayok na riba khwaidagi henna apprehensive oiba adugumba drug ki akiba asi kohan nanabagi damak drug tagi aikoi lapthok na leinanabagi damak haurakliba asigumba nahasing asi masamu phaba tinjeng kaijeng daba sana khonabagi lamda masagi career oijaba adumba punsiro lama dumba wakhalon amakak sagat minnaba yananabagi adugi wakhalonda maruaina mieng thamakanda koina sinjabani Adventure Academy of Manipur Adamgi Chahi Kungamanga Mapung Farakpagi Silver Jubilee Celebration Academy Sigi Sangaitel Sanjabungda Leiba Adam State ta Pangthokre India Pumbagi Adventure Organization ama oiriba National Adventure Foundation NAFTA affiliate Tauraba Academy Sigi Silver Jubilee Celebration Tauramgi Manukchana SBS Construction Materials Private Huidrom Bikramjit Nahai Lup Amagi Natraga Dharmagi oiba luchingba ama thorakpa matamda makoina laikidraba matungda ani shuba oina luchingba oihaugadoriba miyoi adubu ningthina training piba mathautai hairi mahaki maikaidagi su academy sebu sengot sagatpada angamba mating pangani haina phongdoki miyam gi thabak tabu matamdadi miyam se khanara bam darkar le miyam gi opinion lobum darkar le ai leader ore ai power pare ai na tawung gamni haibagi potse kitang han ai na smai khanjai masi yabra miyam kamain tawsige coachige na kitang khana bama koi gi kari haini allamanna ko nangna andu leiragadi namana batina ko matamda thabak tawmina do as ai father kam tanage ai mother kam tanage or ai nupi ga tanage amtang tagi chance lawgi matam masi phabrai ning khanjai bawani National Games Village Langol da Laiba Maricom Regional Boxing Academy na chaliba English ne taraga nipan gi oina boxing sana racing logadari trial selection lakliba January kun gi ayupung tara taba matamda academy sida pangthok lagani haina cherola mada khangalakli sana khona bana nahawariba sing the leadership quality puraknaba achauba pambai ama ohelli haina Minister PhD Printing and Stationery LD Kona phongdorokli wafamasi ngasi senapati gi Khongdei Kuman Village ta ahanba Khongdei Circle Youth and Students Organization Sports with Hagdokpagi Thoramda Minister na phongdokibani Khongdei Circle da UPSC thagadaba miyoi manga da sel gi mating piragani haina Minister na sulautoki ngasidagi hauraga lakleba January taraga mathoi fawba chathagada sports meet asida tungan ba khulsingdagi unit tarana sarukyari
National handball player Lairel Lakpam Thongam Prema Naubi Laimana Hokiba January Manga the Kurai Lamlong Bazar the Tokiba Gari accident amada Laikedabada YLK Club Chingarel Tespurna Awaba Fundorkli. Nippon Suba Hockey India Senior Men's National Championship B Division the Hockey Unit of Tamil Nadu Manipur Hockey Amadi Sports Authority of India Mai Pakre ngasi Kumalampak Astro Turf the Sanakiba Ahanba Likta Hockey Unit of Tamil Nadu na Sai Gujarat Hockey Academy wa Panjal Ahum Anida Maitiba Piki Chatharakliba Hockey Championship asigi Anishuba Liktana Manipur Hockey na Hockey Gujarat pu Panjal Kunipan Amada Maitiba Piki Championship asigi ngasi Sai Takyal ge Astro Turf the Sanakiba Lik match Amadana Sports Authority of India na Assam Hockey bu Panjal Mapan Sinoda Mighty Bapi Banganki Hockey India gi mit makada Manipur Hockey na yumbu oiduna ngasidagi Kumalampak Astro Turf amadi Sai Takyal gi sanabungda chathariba Hockey Championship asida India gi tongan ba mafam singdagi lakpa team kutragani toina group mari thokna khaidoktuna league match asida sarukyari hayeng championship asigi makata ba league match sing sanaragani Arabida bulletin asigi headlines samhona mayam thamsage Lengaki Department Singna regular review meeting pangthoktuna budget ta puthokiba senfam sing mapung fana sizinabang ngamhanna ba honari haina Chief Minister NPD na phongthokre Adak chahi gi oina laumi singda urea amadi ate fertilizer sing matam chana panganaba department na thabak paikhatpan loire haina Agriculture Minister V Hangkhalia na phongthokre Air amadi noise pollution hanta hanaba lakliba March thadagi Impal manungda nongmada diesel auto chamanga rom tamak changhanba hauragani haina Manipur Pollution Control Board na lauthokre Amasung Man State Polo Tournament ki ngasi sanakiba match ta Manipur Police Sports Polo Club Team A amadi X Polo Club Wangkai semi final changre